Bella's pura aribi. Market the home lady look at Manunda, didn't man yings. Catch again. Let them drink. Take a shake, come walk on the half to the mother. Now, money, the Masura. I see my cat and a tree. I'm here. Whether it's your go, whether it's a cat. Make a home. Whether it's a go. Nap, loud and low, that's her again now. I see. ಇನ್ನು ಹೇಳಕ್ಕೂ ಬರಲ್ಲ ನಿಮಗೆ ಹೇಳ್ತಾ ಅಂದ್ರೆ好炸的一个东西。一般对。靠大人了。可以mukbang tuh macam. Kabuk mukbang. Kamu mau kata ke kai berita tu? Midi hang rasa yang nang sah itu kau ini. Ada. Saya tiada tu na. Buri. Mi khod bhai sih na. Tea. What's the TV, Baba? Bye bye. Nào rồi có. Nên đi bay cái gì chích tông man. Nang cậu cái máy tay mà đi đi gặp bố cái sao thôi nó ra. Yeah yeah. Bye bye. Leo đó. Xin đây mẹ view đã sống luôn từ Huy lấy đi. Hui luôn là tàu xe đúng khăng bên em bà con, ở đây là chân lý đó, ở đây mà phui đặt tất cả đúng hui hả bà, ra, chân cái quả mà đúng hay mà sợ nó ốp bên nó cái đâu đi kì, mà đúng nhiều là hay đi pinning bà đó có, à đó pipi kì, mà không sao có. Đấy là bây giờ sự này sẽ được feeling bật nông city đấy, nông ngày đấy. Nôm rồi nó sao vậy? Mẹ tôi weather siêu nông ở trong tay bà con, tôi tân chào đấy, hay là đây chẳng ngani tôi get yêu được tôi đấy, tôi cũng tara mà thôi ta đấy bà con, weather chứ, mà nó lấy hả weather chứ, tôi làm cắn na, in bữa
nong tam ne am kan na ing bu zu khang de ma da no ing ju de do mai tau re yo re ma'am sina campus manong gi view ne ko asan na chin tha le yo mathaki apartment ma ton udre ai chin Bangalore school ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯣꯔꯛꯇꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯍꯥꯔꯠ ꯂꯩꯔꯦ ꯍꯥꯔꯠꯁꯦ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ ꯑꯩꯁꯨ ꯕꯦꯂꯥꯁꯨ ꯎꯔꯝꯈꯤꯔꯣꯏ ꯑꯗꯨꯗꯨꯒ ꯁꯤꯗ ꯑꯃꯁꯨ ꯌꯥꯎꯈꯤꯕꯅꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯒꯤ ꯍꯥꯔꯠꯁꯦ ꯑꯗꯨꯒ ꯄꯣꯔꯛꯁꯤꯁꯨ ꯀ꯭ꯌꯨꯕ ꯑꯣꯏꯅ ꯀꯛꯍꯜꯂꯛꯄ ꯁ꯭ꯀ꯭ꯋꯥꯔ ꯑꯗꯨꯃꯥꯏꯅ ꯀꯛꯍꯜꯂꯛꯄꯅꯦꯕ ꯁ꯭ꯀ꯭ꯋꯥꯔ ꯀ꯭ꯌꯨꯕꯂ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯍꯥꯎꯔꯅꯤ ꯑꯣꯛꯁꯤꯗ ꯁꯤꯗ ꯔꯤꯞ ꯂꯩꯔꯦ ꯔꯤꯞ ꯑꯃꯁꯨ ꯌꯥꯎꯈꯤꯕꯅꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯊꯣꯡꯅꯕ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯅꯥꯁꯤꯁꯨ ꯐꯖꯅ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯐꯨꯠꯂꯣ ꯃꯇꯨꯡ ꯂꯧꯊꯣꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯁꯦ ꯑꯗꯨꯒ ꯁꯤ ꯕꯦꯂꯥ ꯄꯄꯥꯅ ꯊꯣꯡꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣ ꯃꯅꯥ ꯆꯥꯕꯗꯣ ꯅꯝꯊꯤꯈꯤꯕꯗꯣ ꯑꯣꯛ ꯇꯧꯒꯦ ꯕꯦꯂꯥ ꯏꯕꯥꯅꯤꯃꯛ ꯑꯣꯒꯦ ꯇꯧꯕꯗꯣ ꯑꯩꯗꯤ ꯑꯣꯕ ꯑꯣꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯊꯣꯡꯕ ꯔꯦꯁꯤꯄꯤꯗꯣ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯅꯣꯡꯃ ꯐꯖꯅ ꯑꯗꯨꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯊꯥꯒꯠꯇꯕꯒꯤ ꯃꯔꯝꯗꯪ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯕꯦꯂꯥꯅꯗꯤ ꯌꯥꯝ ꯄꯥꯝꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯥꯏꯅꯥꯁꯦ ꯕꯦꯂꯥꯅ ꯄꯥꯝꯕ ꯂꯥꯏꯅꯥꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯂꯩꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯉꯝꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯅꯤꯡꯉꯕꯅꯦ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯏꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯒꯤ ꯆꯥꯗꯕ ꯊꯛꯇꯕ ꯇꯧꯕꯒ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯉꯝꯗꯕꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯥꯔꯤꯃꯈꯩ ꯑꯊꯨꯕꯤꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯥꯔꯤꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯕꯦꯂꯥꯅ ꯄꯥꯝꯕ ꯈꯣꯠꯄꯅꯦ ꯕꯦꯂꯥꯅ ꯄꯥꯝꯕ ꯂꯥꯏꯅꯥ ꯍꯥꯏꯕꯁꯤꯁꯨ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯕꯦꯂꯥꯄꯥꯁꯨ ꯊꯣꯡꯕ ꯊꯥꯛꯄ ꯑꯗꯨꯝ ꯍꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯑꯌꯥꯝꯕ ꯊꯣꯡꯉꯦ ꯁꯨꯃꯥꯏꯅ ꯅꯣꯟ ꯚꯦꯖ ꯍꯥꯏꯗꯤ ꯃꯤꯠ ꯊꯣꯡꯕ ꯀꯥꯟꯗ ꯁꯟ ꯍꯥꯏꯁꯤꯅꯦ ꯃꯤꯠ ꯊꯣꯡꯕ ꯑꯣꯏꯔో ꯄꯣꯔꯛ ꯊꯣꯡꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯍꯥꯎꯕ ꯊꯣꯡꯕꯗꯀꯣ ꯕꯦꯂꯥꯄꯥꯅ ꯑꯌꯥꯝꯕ ꯊꯣꯡꯉꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯃꯅꯥꯁꯤ ꯌꯥꯎꯈ꯭ꯔꯕꯅꯤನ ꯅꯝꯊꯤꯕ ꯃꯅꯥꯁꯤ ꯌꯥꯎꯈꯤꯕꯅꯤꯅ ꯃꯨꯛꯕꯥꯡꯗꯣ ꯐꯦꯜ ꯑꯣꯏꯔꯤꯅꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯇꯨꯡꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯁꯤꯁꯦ ꯑꯗꯨꯒ ꯊꯣꯡꯕ ꯍꯥꯏꯗꯤ ꯃꯔꯩ ꯃꯨꯟꯕ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯃꯅꯥꯗꯨꯅ ꯁꯣꯏꯍꯟꯈꯤꯕ ꯃꯣꯏꯒꯤ ꯑꯣꯛꯅ ꯍꯥꯞꯄ ꯍꯥꯏꯕ꯭ꯔꯥ ꯑꯣꯛ ꯃꯁꯥ ꯃꯄꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯌꯥꯎꯕꯒꯤꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯔꯨ ꯃꯔꯥꯡ ꯃꯆꯨ ꯃꯣꯔꯣꯛ ꯑꯗꯨꯒ ꯄꯦꯁ ꯁꯦꯝꯕ ꯍꯥꯏꯗꯤ ꯇꯤꯜꯍꯧ ꯆꯅꯝꯒꯤ ꯄꯦꯁ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯥ ꯃꯔꯣꯏ ꯐꯗꯤꯒꯣꯝ ꯅꯨꯡ ꯍꯥꯞꯄꯒ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯃꯅꯤ ꯑꯗꯨꯒ ꯌꯥꯝꯗꯤ ꯀꯥꯝꯍꯟꯖꯔꯔꯣꯏ ꯀꯥꯝꯕꯁꯦ ꯍꯥꯏꯕꯗꯤ ꯃꯅꯥꯗꯣ ꯍꯥꯟꯅ ꯐꯨꯠꯇꯣꯛꯑꯒ ꯂꯧꯔꯒ ꯐꯨꯠꯇꯣꯛꯑꯒ ꯊꯝꯕ ꯃꯅꯥꯅꯦꯕꯀꯣ ꯑꯗꯨꯅ ꯑꯍꯨꯝꯂꯛꯇꯪ ꯑꯣꯏꯅ ꯀꯥꯝꯃꯦ ꯍꯧꯖꯤꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯔꯛꯑꯒꯦ ꯍꯧꯖꯤꯛ ꯍꯥꯡꯗꯣꯔꯦ ꯃꯆꯨꯁꯦ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯗꯤ ꯃꯨꯜꯂꯕꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯂꯥꯝꯕ ꯍꯧꯔꯕꯅꯦ ꯑꯩꯗꯤ ꯁꯤ ꯅꯝꯊꯤꯅꯤ ꯁꯨꯡꯈꯪ ꯈꯪꯗꯦ ꯍꯥꯏꯕꯅ ꯍꯦꯛ ꯅꯝꯊꯤꯔꯝꯗ꯭ꯔꯕꯀꯣ ꯑꯩ ꯌꯥꯝ ꯆꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯍꯥꯏꯕꯗꯤ ꯍꯥꯎꯅ ꯑꯃ ꯑꯩꯈꯣꯏ ꯄꯣꯔꯛ ꯃꯅꯥꯗ ꯀꯇꯛꯇꯣ ꯕꯦꯂꯥ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯌꯥꯝ ꯅꯝꯊꯤꯕ ꯑꯣꯏꯔꯕ ꯃꯌꯥꯝꯁꯤꯗ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯁꯨ ꯔꯦꯁꯤꯄꯤꯁꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯃꯄꯥꯟ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯩꯅ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯟꯖꯔꯦ ꯂꯣꯏꯁꯜꯂꯛꯑꯦ ꯏꯟꯖꯥꯡ ꯑꯩꯅ ꯈꯜꯂꯤꯁꯦ ꯌꯥꯝ ꯍꯥꯎꯔꯅꯤ ꯁꯤꯗꯅꯤ ꯃꯆꯨꯁꯤ ꯌꯦꯡꯕꯗ ꯈꯟꯈ꯭ꯔꯤꯁꯦꯀꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛꯀꯗꯤ ꯆꯥꯈꯤꯅꯦ ꯑꯩꯅ ꯄꯣꯠꯁꯦ ꯕꯦꯂꯥ ꯀꯅꯥ ꯂꯥꯛꯏꯅꯣ ꯑꯁ ꯍꯧꯒꯠꯂ ꯍꯥꯏꯗꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥ ꯍꯧꯖꯤꯛ ꯕꯦꯂꯥꯏꯅꯤꯅꯦ ꯂꯥꯛꯑꯦ ꯑꯁꯤꯗ ꯄꯣꯔꯛ ꯃꯣꯏ ꯍꯥꯟꯅ ꯄꯤꯖ ꯊꯣꯛꯈ꯭ꯔꯅꯤ ꯍꯥꯎ ꯕꯦꯂꯥ ꯉꯥꯅꯦ ꯑꯗꯣ ꯑꯩꯅ ꯊꯨꯝꯕꯤ ꯑꯆꯧꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯅ ꯀꯂꯔ ꯌꯥꯎꯋꯤ ꯐꯨꯠꯄꯗꯅꯦ ꯀꯩꯗꯣ ꯌꯥꯜꯂ ꯆꯠꯂꯗꯤ ꯂꯣꯏ ꯄꯣꯡꯖꯔꯛꯑꯗꯤ
那个缺的了，金子，金子了。